अहानबदा कंगलैपाकी मैरादगी तेंतकना अपडेट अंकतंग मिला खुसरकाना मणिपुर टॉप चैनल की मैकेदगी मियामदा थमजगे मियामगी अवाबदा मणिपुर वुमेन्स फेडरेशन सरुक यारखली हौखिबा मेगी तांग मंगागी नुंगथिल पुंग अमा तरकपा अदुवाइदा मणिपुर की तुंगान मफमसिंगदा लेन यावना सिटखिबा नोंगलै नुंगसिना युमकै सांगोय लुकोय अमदी पोल्ट्री फार्म सिंगो कया अमा अदा थोनखिबदा मणिपुर वुमेन्स फेडरेशन MWF ना अवाब नंगलबा मियामगी अवाबदा सरुक याजरी हाइना लुप असिना थदोरकपा चिरोल अमन हाइदि चिरोल असिना हाइ असिगुम्बा नेशनल डिजास्टर थोक्तुना मियामना खमथेना अवाब मायोगनरिङै मतम असिदा दुकानदार सिंगना मरु ओइना युम कुपनबा पोलम सिंगी ममल हेना योली हाइबा फेडरेशन पाफंगले हाइरिबा हिरम असिदा मणिपुर वुमेन फेडरेशन मतम कुइनगी ममांगदगी मियामगी नोमगी हिंगबदा संगदबा याद्रबा पोलम सिंगी ममल हेना योनबीगनु हाइदुना कारबावाला सिंगी मफमदा अपील तौदुना लाखली मतुंग तरकपदसु मणिपुर वुमेन्स फेडरेशन की मैकेदगी हिरम असिदा कुपना येंगसिनखिगनी हाइदेनसु पाउसिदा मखाताना फोंदोरखली अतोप तेंतकपा अपडेट अमना इरा थौनी पांथोखरे सजीबुगी तरुक निपानबा थासिगी मंगादा अवांग काबरु इपा इबुंगोगी मसाइकोल कौनु लैकोन लोया लाकपा इमा इसुम लैरेंबी मसाइकोलगी ललोय पुंगदा कंगला फामथौ खुमफुगा मरी खुलखुल इमा सखलुप कोनुंगी उत्तरा संगलिलगी अंगोम निंगथौ लैफम लाकपा हमदी फमनाइबा क्या खुसमनदुना मथुंग हुक्तरबा कुकी मिलिटेन क्यान इरमदमसिदा लाल तासिलक्तुना अवासा थिंगनंगलबा मणिपुरबु खुदुम सननबा सथरगलिबा लाल असि लोइसिननबा ललोय पुंगदा सतुना हाइकलेका तमदुना इरा थौनी पांथोखरे लमहेनबा कुकीगी मकोक थोंबा असौ असंग खुदिमक लाइसत अमगुम लोइसिनजरनी लेबाकी मतिक मयाई लैते मियाम पुना तामिनरसी हाइना कंगला फामथौ खुमफुगा मरिगी पब्लिसिटी सेक्रेटरी नौरेम जोलोन मंगांगी सिरोल अमना हाइदेनसु पाउसदा फोंदोरखली द टाइम ऑफ मणिपुर दगे एम्प्लॉयमेंट न्यूज़ अमतंग अपडेट तौजरमगे मखादा पिजरिबा पोस्टिंग असिदगी मयामना अपांबा योबिरगदी नत्रगर इंटरेस्ट लैबिरगदी हाइरिबा मखादा पिरिबा फोन नंबर 7629010502 दा हाइरिबा व्हाट्सएप नंबर असिदा अदोमगी रिज्यूम थाजन बियु लोइनना सिलेक्शन टेस्ट डेट ना लाक्लिबा मेगी तांग 13 नि अहानबदा ngasi numida waram phongkiba tuan ba manipuri se phongsinga masum thokiba thawdo wathok singdagi maruebi I pausing meyam da thamjage ahanbada kanglei pak ki maira dagi lakusarga lan manungda lomi singna lenga ki mating yaudana angan phau laupari humdrada paksana thaba mai pakadori mamang sai english ngani kungo humdagi me ahumdagi haukiba kanglup anigi sathiraba sahi ama pharaglaba lan manungda lomi singna masagi labukta kumduna lau uba ngamdana lairakibadagi phaugi sathok atuki matik hantana puthokliba si men khatnabagi damakta lamdam sigi lomi kyana ahanba lauroki oina lauparing humdrada paksana laupankhre Lomi singna wana hotna zaraga ahanba lauroki hausiki oina paikhaliba thaba singa si Manipur lainga ki agriculture department ki makhada leiba National Food Security Mission NFSM ki official sing field kumdana lomi singa loinana hakthengna yengseminakre NFSM ki nodal officer oina thawpuriba W Subhas Singa amadi Pran Health Clinic ki case nimaisan singa masum atai staff singa loinana Bishnupur district ki manungda leiba lawfam sing haibadi Kombitera khong lakon wangu kairak lakon wangu lalam lakon sagol manbi mahau lakon amasum hangjing pokpi lakon singda hausik thariba pre kharip ki thariba lawfam sing satuna hakthengana satuna yengsinki ngasigi khongsat adu lakon sing ngasigi lomi sing su loinaki yengsin khongsat adu ahan lawroki oina thariba Pausing asi masa mau fana ising awat pelaitana mapung fana sau fana leram tinaki NFSM gi mekedigi pauda tabatil kang sing matam sana ngak thokna ba mari lena ba hidak langthak sing lomi sing na khusinaki ahan ba lawroki thawak pakhali ba lomi sing na fongdorok gi matung nati makoina ahan ba lawroki thari ba phausi RC mani 2F hairi ba phau makhalasini Pau makalasi kumbidagi sathok marang kaina puthokpada national award fanglaba samusaba koba miwe amadagi lobani hauzik phawgi oinadi phawgi sahaugi amna faduna leidi sathok marang kaina puthokadaba mali langi awaba maruosida lomi singna lobukta kumduna lawuba ngamdaba adu Kuki singna landarakpa ngamloidaba lawpham sing khalaga sathokki award kharadang oirabasu men khatnaba panamda ahanba laro asi
ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯧ ꯄꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ NFSMꯒꯤ ꯅꯣꯗꯜ ꯑꯣꯐꯤꯁꯔ W ꯁꯨꯕꯥꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯌꯦꯡꯁꯤꯜꯂꯤꯕ ꯑꯉꯟꯐꯧ ꯊꯥꯕ ꯂꯧꯀꯣꯟ ꯂꯧ ꯄꯔꯤ 60 ꯔꯣꯝ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯧꯀꯣꯟ ꯀꯌꯥꯗꯁꯨ ꯑꯉꯟꯐꯧ ꯊꯥꯕ ꯌꯥꯎꯔꯤ꯫ ꯉꯁꯤꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯁꯤꯅ ꯑꯅꯤꯁꯨꯕꯅꯤ꯫ ꯃꯈꯥꯇꯅ ꯑꯉꯟꯐꯧ ꯊꯥꯔꯤꯕ ꯂꯧꯀꯣꯟꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯂꯥꯟ ꯃꯔꯛꯇ ꯃꯊ꯭ꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯇꯨꯅ ꯆꯤꯟꯖꯥꯛꯀꯤ ꯑꯋꯥꯠꯄ ꯃꯦꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯉꯟꯐꯧ ꯄꯥꯛ ꯁꯟꯅ ꯊꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯃꯤꯁꯤꯡꯅ ꯆꯨꯖꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯆꯨꯖꯥꯛꯇ ꯌꯥꯝꯅ ꯇꯥꯒꯟꯕ ꯇꯤꯟ ꯑꯥꯔꯃꯤ ꯋꯣꯝ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯖꯥꯛ ꯄꯥꯝꯕꯤ ꯀꯌꯥꯗ ꯇꯥꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯇꯤꯟ ꯑꯁꯤ ꯍꯥꯠꯅꯕ ꯍꯤꯗꯥꯛꯁꯤꯡꯁꯨ ꯂꯧꯃꯤꯁꯤꯡꯅ ꯈꯨꯠꯁꯤꯟꯅꯔꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯦ 3ꯕꯨ ꯌꯣꯡꯅ ꯂꯧꯐꯨ ꯇꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯌꯦꯜ ꯂꯥꯂꯣꯡꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀꯨꯀꯤ ꯊꯤꯑꯣꯔꯤꯁꯤꯡ ꯇꯥꯛꯊꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯣꯡꯌꯥꯝꯕ ꯃꯦ 3, 2023 ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯣꯌꯦꯜ ꯂꯥꯂꯣꯡ ꯂꯨꯞꯂꯦꯟꯒꯤ ꯁꯪꯂꯦꯟꯗ ꯊꯥꯄꯨꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯀ꯭ꯔꯝ ꯃꯪꯂꯦꯝ ꯃꯤꯇꯩꯅ ꯃꯌꯥꯏ ꯇꯪꯕ ꯂꯧꯗꯨꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯕ ꯃꯦ 3, 2023ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯣꯡꯁꯥꯏ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁ ꯈꯨꯟꯗꯥꯕꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯗ ꯑꯇꯝꯅꯅ ꯂꯥꯟꯗꯥꯔꯛꯄ ꯑꯃꯗꯤ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡ ꯀꯌꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯌꯣꯡꯅ ꯂꯧꯐꯨ ꯇꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯟꯅꯕꯒꯤ ꯂꯥꯟꯐꯝꯗ ꯍꯣꯌꯦꯜ ꯂꯥꯂꯣꯡ ꯊꯥꯡꯇꯥ ꯊꯧꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡ ꯑꯁꯤ ꯇꯥꯛꯊꯣꯛꯇ꯭ꯔꯕꯗꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯍꯣꯌꯦꯜ ꯂꯥꯂꯣꯡꯒꯤ ꯊꯧꯃꯤ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯣꯌꯦꯜ ꯂꯥꯂꯣꯡ ꯂꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯡꯌꯥꯝꯕꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯁꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯈꯨꯟꯗꯪꯕ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯕ ꯉꯁꯤ ꯑꯁꯤ ꯆꯍꯤ ꯑꯃ ꯐꯥꯎꯕ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ꯫ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯈꯣꯡꯖꯥꯎ ꯈꯨꯂꯥꯛꯄꯅ ꯇꯟ ꯌꯦꯟꯕꯒꯤ ꯋꯥꯔꯤꯗꯨꯅꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯈꯨꯟꯗꯥꯡꯂꯕ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯀꯨꯀꯤꯂꯦꯟ ꯁꯦꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯦ 3, 2023ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯤꯇꯩ ꯈꯛꯇꯗ ꯑꯇꯝꯅꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯆꯠꯊꯔꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕꯗ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯗ ꯏꯟꯗꯤꯌꯥꯅ ꯇꯤꯑꯣꯔꯤꯁ ꯍꯧꯒꯠꯂꯣꯏ ꯍꯥꯏꯅ ꯃꯊꯄꯣꯡꯅ ꯂꯥꯎꯈꯤ꯫ ꯇꯤꯑꯣꯔꯤꯁ ꯃꯨꯊꯠꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯀꯤ ꯐꯣꯔꯦꯟ ꯇꯤꯑꯣꯔꯤꯁꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯇꯩꯁꯤꯡꯗ ꯑꯇꯝꯅꯅ ꯂꯥꯟꯗꯥꯕꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯔꯣꯟꯕ ꯂꯩꯉꯥꯛꯂꯣꯅꯣ? ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯊꯠꯅꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃꯔ ꯍꯥꯏꯅ ꯈꯪꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯍꯥ ꯎꯔꯣꯛ ꯅꯥꯇꯨꯡꯁꯨ ꯂꯥꯡ ꯃꯥꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ꯫ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯒꯤ ꯀꯥ ꯍꯦꯟꯕ ꯁꯥ ꯉꯥꯒꯤ ꯂꯤꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤꯒꯅꯤ? ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯉꯥꯛꯀꯗ꯭ꯔꯥ? ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡ ꯂꯥꯛꯁꯤꯟꯕ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕꯤꯗꯨꯅ ꯏꯂꯤꯒꯦꯜ ꯀꯨꯀꯤ ꯐꯣꯔꯦꯟ ꯇꯤꯑꯣꯔꯤꯁꯤꯡ ꯑꯁꯤ ꯇꯥꯛꯊꯣꯛꯄꯗ ꯑꯌꯥꯕ ꯄꯤꯕꯤꯔꯣ꯫ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯆꯍꯤ ꯃꯉꯥꯒꯤ ꯂꯩꯉꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯀꯥꯕꯣ ꯇꯝꯄꯥꯛ ꯃꯦꯟꯃꯥꯔꯗ ꯄꯤꯊꯣꯛꯈꯤ꯫ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯒꯤ ꯀꯨꯀꯤꯂꯦꯟ ꯗꯤꯃꯥꯟ ꯑꯁꯤ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯀꯨꯀꯤꯂꯦꯟ ꯄꯤꯊꯣꯛꯈꯤꯒꯗ꯭ꯔꯥ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯈꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄ ꯏꯪ 1918-19 13 ꯑꯃꯗꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ 1891 ꯕ꯭ꯔꯤꯇꯤꯁꯀ ꯂꯥꯟꯊꯦꯡꯅꯕꯗ ꯍꯣꯌꯦꯜ ꯂꯥꯂꯣꯡꯒꯤ ꯂꯥꯂꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯗ ꯃꯌꯦꯛ ꯂꯥꯅ ꯌꯥꯎꯏ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯥꯞꯂꯣꯡꯗ ꯇ꯭ꯔꯦꯟ ꯇꯥꯂꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯅ ꯇ꯭ꯔꯦꯟ ꯆꯪꯂꯛꯄ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯃꯥꯡ ꯊꯥ April 19 ꯑꯃꯗꯤ 19ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗꯒꯤ ꯍꯥꯞꯂꯣꯡ ꯑꯦꯔꯤꯌꯥꯗ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯇ꯭ꯔꯦꯟ ꯇꯥꯂꯤꯁꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯇ꯭ꯔꯦꯟ ꯇꯥꯂꯤ ꯐꯨꯟꯖꯤꯟꯈꯤꯕꯗꯒꯤ ꯇꯃꯦꯡꯂꯣꯡ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯇ꯭ꯔꯦꯟꯅ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯄꯨꯁꯤꯜꯂꯛꯀꯗꯕꯗꯨ ꯍꯧꯖꯤꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯕ ꯂꯦꯞꯈꯤꯕꯗꯒꯤ ꯅꯣꯔꯊ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯃꯤ ꯀꯌꯥꯃꯔꯨꯝ ꯊꯥꯖꯤꯟꯗꯨꯅ ꯍꯥꯞꯂꯣꯡ ꯑꯦꯔꯤꯌꯥꯗ ꯇ꯭ꯔꯦꯟ ꯇꯥꯂꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯐꯨꯟꯖꯤꯟꯈꯤꯕꯗꯨ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯕꯗꯒꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠ 9 ꯃꯅꯨꯡꯗꯗꯤ ꯇ꯭ꯔꯦꯟ ꯇꯥꯂꯤ ꯁꯦꯡꯗꯣꯛꯄ ꯂꯣꯏꯗꯨꯅ ꯇꯃꯦꯡꯂꯣꯡ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦꯗ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄ ꯇ꯭ꯔꯦꯟ ꯊꯨꯡꯂꯕ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫
पाउसिन हाय हौजिक तामेंगलोंग खोंसांग रेलवे फाउबा संलखिबा ट्रेन सिंग अदुदा साना थकनबा सिंग कया मरुम यावरि मसिदा नतना अतोपा पोलम क्या मणिपुर पुसलंगनबा यावरिबनी हाइरिनसु पाउसिना मखा तारि अतोपा पाउमना थौबाल डिस्ट्रिक्ट की ओइना रिलीफ कैम्प तरागनी थोइदे मियोइ समापन गो हुंफुगनी थोइगी इमुंग सनिगो कुंथ्रागा तरेना संगजफम लौदुना लैरि था असिगी मंगागी नुंगथुल सिटखिबा अकन नोंगलै नुंगसिद अदुना सोअनख्राबा थौबाल डिस्ट्रिक्ट की तोंगान मफमसिंगदा मयु मैकै लैजद्रबा मियोइसिंगिदमा डिस्ट्रिक्ट एडमिनिस्ट्रेशन थौबाल रिलीफ कैम्प तरागनी थोइ हांदोखरे रिलीफ कैम्प असिदा मियोइ समापन गो हुंफुगनी थोइगी इमुंग सनिगा कुंथ्रागा तरेना संगजफम लौदुना लैरि हाइना थौबाल डिस्ट्रिक्ट की डीसी अहंथेम सुभाषना फोंदोखरे रिलीफ कैम्प हांदोखरबा मफमसिंग अदुरि खंगाबोक मयाइ लेकाई कम्युनिटी हॉल खंगाबोक मोइरांगपाली अपर प्राइमरी स्कूल खा खुदोल अपर प्राइमरी स्कूल खंगाबोक ईस्टर्न स्टार हायर सेकेंडरी खंगाबोक वांगजिंग एसके लेकाई वांगजिंग टेक्सम लेकाई पायोनियर क्लब वांगजिंग होदंबा हाइरोक हायर सेकेंडरी स्कूल हाइरोक उतुपोकपी अपर प्राइमरी स्कूल सालुंगफम अपर प्राइमरी स्कूल हाइरोक ngaraw thelamasum lamding elangbom lekai hauji hangliba relief camp asida miyoi samapan go humfugani thuigi imung saniga kunthraga trena sangjapam lauduna laidi relief camp asida district administration ki maikei digi tangai fadana sangdabi yadraba sana thanaba polam singamadi measures na singo yenthokpa hokra haidi len yawu nonglei nungsin sogalaba imung singna Mari lainaba Thobal district ki DC SDO SDC na singbada mang takiba yumdugi photo na singba application me nipan phawgi manungda tharakadabani nonglai nungsina sokalaba singidamak mating pinaba sem sadun leide housing relief camp de lairiba singasi makoigi mang takraba yum singadu saba loidriba phawba relief camp da adumak laibigi asangba punamak lainga na pugani hainasu DC Thobal na phondokhi amaromda yum ka hena soklaba imung singidamak District Administration Thawbana ahanbigi oina lokhatpa khongthang ama oina Popular Youth Club Khangabok ki volunteer singa kusamnaduna Khangabok Part 3 makha lekai ki akoibada yumthong taraga thret ki miyoi humdra rom kha khudol primary school relief camp hangdoktuna lehenbigi thabak sathari haidi relief camp asiba hangdokliba Popular Youth Club Khangabok ki thawmi Nabakumar TC na phungdorakpada nonglai nungsidamadi len yauna sugiba nong aduna Khangabok khungangi oina yum kya amadi miyam gyoeba sangden kya mangta ankhre ka hena soklaba yumda sangduna leiba yadraba imung taraga thret ki imung manung asi relief camp asida leidi makhoi gi damak lengak ki mekei digi pangbiya ba mating adu athuba matamda pangbiduna makhoi gi yumda sanghanba yanaba thaurang pekhat piu haina phongdokhi atopa paomana komfrupsu makhul ngaknaba khulai paiba mathau tare Federation of Haumi Kuki singna Meetei khakta natana lamdam asigi yellow mi furup ama oiriba komfrup ki miyoi singda toina phuba khulda sanglaga nungai kapsinba sel khoma kya leptana sathrakli haukiba megi tang mari gi numidang pung ni palum tarakpada KNFMC German gi lusing makhada leiba volunteer sing oigani haina thajaba khulai matik sana paiba singna isum kom kara khulda sangduna nungmai kapaga loinana masagi sai yankhigani palum suraba keti kom koba ahlama faduna puraba matung minung si khangna furuga hondolamki asiguma minung si yawdaba pangdabigi sajadasi Federation of Haumi na kanem tawi haina Federation of Haumi gi president sapamsa zadumani na press thokpa sirolaman haidi Siolasin hai isum kom na thokliba thawdo singa sina ahan manati mamang na skera khana khul gi sip amadi nupi angang sina kian khangan ba phu saiba kya ma thokre Kuki gi lalaubu singna tatana otpada khangam dabadagi Manipur government da wakatuna matam gi oina Manipur police singna ngak sendun lakhi ban haidi me uhum digi Kuki theory singna Meetei da landarakhraba matungda lamdam asigi mi sing yam sadraba furup singda toina otnai bigi thabak sathaduna lakli masibu kanjanaba Manipur government ki maikei digi makhoibu ngak senanaba atubada thabak lokhatham thui loinana furup singa sigi youth singsu masa gi makhul ngaknaba atubada thorang lokhatham thui hairensu pausida makhatana su phungdorakli atopa paumana mahairoi khunaibu lalonpur oina khaliba private school singi mathakta aims na kudaktagi miyeng sanglagani nikason Hauju Manipur sa thariba tuan ba private school singna mahairoi singbu afaba career ma semnaba honabada asobo thaudang kya lawduna honabiri adobo laibak thibri school khara dadi mahairoi singbu lalon port kum sejinaduna school recognition affiliation laitri school singna mahairoi khomjenduna madi phajenduna mahairoi singda asobo namtha kya tawbagi mami sauna tare haina
ꯑꯄꯨꯟꯕ ꯏꯔꯩꯕꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞ ꯑꯦꯝꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯅꯤꯀꯥꯁꯨꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯁꯥꯒꯤ ꯁ꯭ꯀꯨꯜ ꯆꯂꯥꯏꯕꯒꯤ ꯑꯦꯐꯤꯂꯤꯌꯦꯁꯟ ꯔꯤꯀꯣꯒꯅꯦꯁꯟ ꯂꯩꯇꯅ ꯃꯇꯧ ꯀꯔꯝꯅ ꯁ꯭ꯀꯨꯜ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯕꯗꯤ ꯄꯥꯁ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜ ꯃꯁꯥꯒꯤ ꯑꯦꯐꯤꯂꯤꯌꯦꯁꯟ ꯔꯤꯀꯣꯒꯅꯦꯁꯟ ꯂꯩꯇꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯃꯈꯣꯏꯕꯨ ꯁꯣꯛꯍꯠꯄꯤꯒꯅꯨ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯅꯁꯨ ꯁ꯭ꯀꯨꯜ ꯑꯃꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯦꯇꯦꯁ ꯇꯧꯕ ꯑꯁꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯍꯥꯏꯔꯤ ꯃꯃꯥꯡꯊꯛꯇ ꯑꯦꯝꯁꯅ ꯊꯦꯡꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯇꯦꯁ ꯇꯧꯔꯒ ꯆꯂꯥꯏꯔꯝꯕ ꯁ꯭ꯀꯨꯜ ꯑꯃ ꯁ꯭ꯀꯨꯜ ꯆꯂꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡ ꯇꯥꯍꯟꯗꯨꯅ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯑꯦꯝꯁꯅ ꯀꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁ꯭ꯀꯨꯜ ꯑꯃꯒ ꯊꯥꯖꯅꯕꯒꯤ ꯑꯦꯇꯦꯁ ꯇꯧꯕ ꯑꯁꯤ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯒꯤ ꯔꯨꯜꯁ ꯈꯛꯇꯗ ꯅꯠꯇꯅ ꯑꯦꯝꯁꯅ ꯁꯨꯠ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯇꯧꯕꯤꯔꯤꯕ ꯏꯔꯩꯆꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯋꯥꯈꯜ ꯈꯟꯊꯕꯤꯗꯨꯅ ꯑꯦꯇꯦꯁ ꯇꯧꯗꯨꯅ ꯆꯂꯥꯏꯔꯝꯕ ꯁ꯭ꯀꯨꯜꯁꯤꯡ ꯈꯨꯗꯛꯇꯒꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯡꯂꯒ लेपियु ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯦꯐꯤꯂꯤꯌꯦꯁꯟ ꯔꯤꯀꯣꯒꯅꯦꯁꯟ ꯂꯩꯇꯅ ꯁꯦꯟꯗꯣꯡ ꯈꯔꯒꯤ ꯈꯟꯗꯨꯅ ꯃꯄꯥꯜ ꯊꯣꯡꯗ ꯑꯐꯕ ꯃꯍꯩꯔꯣꯏ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯁ꯭ꯀꯨꯜ ꯆꯂꯥꯏꯗꯨꯅ ꯁꯦꯟꯗꯣꯡ ꯇꯥꯜꯂꯤꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯌꯝ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁ꯭ꯀꯨꯜ ꯇꯧꯖꯔꯤꯕ ꯀꯌꯥꯕꯨꯁꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯁꯤꯒꯨꯝꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯕꯨ ꯂꯂꯣꯟꯄꯣꯠ ꯑꯣꯏꯅ ꯈꯜꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯝꯁꯅ ꯈꯨꯗꯛꯇꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯗ ꯑꯣꯅꯔꯦꯔꯤ ꯗꯤꯒ꯭ꯔꯤ ꯄꯤꯔꯛꯂꯤ ꯔꯥꯖ꯭य ꯁꯚꯥꯒꯤ MPꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯃꯤꯌꯥꯝꯒꯤ ꯀꯥꯡꯂꯨꯞꯀꯤ ꯈꯦꯠꯅꯕ ꯊꯝꯗꯅ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯤꯕꯁꯤꯕꯨ ꯃꯁꯛ ꯈꯪꯗꯨꯅ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯒꯥꯅꯥ ꯂꯩꯕꯥꯛꯀꯤ WABBIC ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯊꯥ ꯑꯁꯤꯒꯤ 5ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀ꯭ꯂꯕ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯂꯥꯇꯥ ꯐꯥꯎꯟꯗꯦꯁꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯖꯔꯅꯦꯂꯤꯁ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯣꯅꯔꯦꯔꯤ ꯗꯣꯛꯇꯔꯦꯠ ꯗꯤꯒ꯭ꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯗ ꯄꯤꯔꯛꯂꯦ ꯍꯥꯏꯅ MP ꯑꯁꯤꯒꯤ OSD ꯑꯃꯗꯤ ꯃꯤꯗꯤꯌꯥ ꯑꯦꯗꯚꯥꯏꯖꯔ ꯃꯩꯁꯅꯥꯝ ꯁꯤꯕꯗꯇ ꯂꯨꯋꯥꯡꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯏꯪ 2002ꯒꯤ ꯑꯣꯛꯇꯣꯕꯔ 18ꯗꯁꯨ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯁꯟ WHRPCꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯗ ꯑꯣꯅꯔꯦꯔꯤ ꯗꯣꯛꯇꯔꯦꯠ ꯗꯤꯒ꯭ꯔꯤ ꯀꯥꯎꯁꯥ ꯁꯣꯁꯤꯌꯦꯜ ꯋꯥꯔꯜ ꯄꯤꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯔꯁꯤ